नुपी मचाद नत्तब लिचत चलुबनी हाइब फाख्री नुपी थिरमलगा खाइनख्रब मचा अमा लैरब मसागी सै कुनगु हुमदोई सुरब मियोय मना नुपी मचा अमा पुरगा मतम खरा मांगबगा लोइनना नत्तब लिचत चलुबनी हाइब मियोय अमा पुलिस न फगतखिबगा लोइनना कोर्ट न पुलिस कस्टडी द रिमांड पिख्री मियोय दु स्पेशल कोर्ट फोक्सो इम्फाल वेस्ट की कोर्ट न मियोय दु ngarang singjamai police station ki team amana numit yungba puthuraglaba matungda court na police custody remand pikhibani thaudo adugi matang na makhata na thijenba yanaba police custody remand pikhibana wafam court thamki state ki special pp na court case asi victim oiribi nupi masa adugi apokpana pukhalakhiba wakat ki palladuna hawkiba January tarik ki nungthil pung ani rom tabada mahaki sahi nauribi masa nupi adu yumdagi thokhi mahaki apokpana police to wakalakpa January 9 phawba masa nupi adu mayumna hanjelakhiri makhata na nupi masa adu thibigi thabak sa thabaga loinana mahaki masa nupi adu laikai adu maktadagi masa gi sei kungu humdoi suraba nupi khainakhraba masa nupa ma leiraba nupa mana puraga sakre have a kanglakhieba wafam thamki miyo eduga loindana masa nupi bu phangnaba akanma mong na thibu humbi thabak sa thabada khongol liba phangkidi amadi nupi masa adu bu losilaga thamkibagi dama wakalakhibani case asiga mari lainana thijinba matamda January 13 da Hairo police station gi manung chanba salungpham dagi 21 ni hariba miyo edu fagat ngamkhi amasum nupi masa adu kanba ngamkhi thaudo aduga mari lainana thijinba matamda victim oiribi nupi masa aduna hai 21 ni hariba miyoy sina tungan mafamsingda puraga makpu natabali sa satpi khiamasu 21 ni hariba miyoy sina sunupi masa aduna natabali sa satki haibadu masana yazaki maramasuna poksho gi section 6 asisu case asida hapsin bane ki special pp na makata na court thambada 21 ni hariba miyoy dugi matakta police custody remand lauthaduna case asigi asengbu wafamsing khangdokpa mathau tabana mahakpu numit nipani police custody remand pibina baisaki ko na special pp na thamba wafam taraba matungda amasung case ki record chingenglaba matungda miyoidu January 18 phawba numit nipani police custody remand lauthanabi ayaba pikheri koki lal hauba singna ireng khunda akan mamong na kihali ireng get thingwadi gi sisipurga kangpokpi ga lambi phawna khidri Kangpokpi district ki manung sanba ireng da koki lal hauluk ki NFP ki kedar ni hain singnaba miyoy singna khungi polam sing akai to tholam matungda akan mamongda ki hanbigi thawang sa tharamli ireng khuna mang takhalamba adugi mayokta ireng get thingjinduna thamkhibadi gi kangpokpi amasum Chusampur gi marakta lambi phawna khidri ireng khun digi phangba paw gi likhuna manahai nan aheng masa khangdaba miyoy singna ireng khun gi gate saba waiting shed amadi maduda leiba famnaba phan sing thugairambagi mathada koki len amadi stay away haibina singba wahai sing khungi ning sing nungda tharamki thaudo adu yaning da ba phongdoktuna ngarang ayuk pung tararum tabagi khunja sing thoktuna lambir asat walk sing thingki adubo nungthil pung ama makhairam tabada tiger natraga Jordan Kepgen kaubani haijaba KNFP gi lusingba amani haina saktaksaba miwe mana WhatsApp messenger call gi thangda irengi chairman akan mamon kelakani atupa matamda lambi thingliba du tokdabani natrabadi nomai kapsin gani amadi khuntum namai thagani hanasu miyo eduna kelakhi hari kelakhiba duga sanana nungthel pung ani rom tabada KNFP ki kedarni han singnaba matik saba khulai sing paiba combat set pa miyo kuntra mafam duwadi sangslakhi hari adumaina mafam adu state amasum central force ki personal sing leibana maram oiduna khun manungna sangslapa ngamdabaga loinana matam sangna mukna duna laikhi hari kona thangna kuki khulai paibe sing adu mafam adu thadok tuna sanakhi hari khulai paibe kuki la lobu sing khunja sing bu akan mamon ki han ba adu security force sing kari shu tobungam khidaba sina shugi yana warola si wan tok leiti haiba wafam adu wagi khunja sing thamlakpaga loinana central government amadi masigi makhada leiriba PR lenga kari yenglibagi haina khunja sin halakli panmayai tha sigi nipan ge yukta jirang no United Front kamson khutpugi kangbuga kuki lalhauba singa ngang thaudok thokiba mafam aduga irap lapna dana leiba kharam bai phai khun manakta numai kapna khibani irengi khunja singna ngarang lambi thingba aduna maram oiduna German road Tiger road ta lakpa miyoy kya panduna laikhi amadi lambi phau yadabana maram oiduna Chusampur rom digi lakpa gari sing am khanki amadi Kangpokpi rom digi lakpa gari sing ju khanki hari mari lainaba authority ki ayaba yauduna Kangpokpi amadi Chusampur gi marakta phaunanaba sem sakhiba German natragana Tiger road ta Imphal Jiri lambi da tobat phaubaga loinana
एरेंग एरिया हानादिगी लेबा लंबीदसु तुबत फारोग सपने हनक नेशनल ग्रीन ट्रिब्यूनल अथॉरिटी सिंग अयाब याउदना जर्मन नत्रगना टाइगर रोड सेम यारो हेनसु फोंदोखिबने अमरमद नगा सिंग मौसादगी खुंदारिबा मफम सिंग कुकी सिंग लैसिलक यारो मदी संगसिलक्तुना पॉपी थाबगी थबक सथब यारो हैदुना जेडीएफ न अकन थबक सिंग सथदुना लाकपगा लोइदना कुकी सिंग नगा एरिया दगी हनखिगदबने हैब वाफम गी मतंगसु नगा सिंग मदी कुकी सिंग गी मरत यावना कन मुकनब लैदिबने पाकिस्तान पुलिस की गाड़ी मनाक पोम पोखायबद मियोय मंगा सिखरे अतै खरा सोखरे पाकिस्तान की अवांग नुसुप थांग सरुक खीबर पकतुन खुआ केपी प्रोविंस निथुकाब नुमित पुलिस की गाड़ी बोम पोखायन अटैक तौब पुलिसमैन मंगा सिखरे अतै मयाम सोखरे न पुलिस ऑफिसर्स सिंग फोंदोखरे हरि थाउदोदो प्रोविंस अदुगी टेंग डिस्ट्रिक्ट की गोमाल एरिया द थोखिबने खुलाई मतिकसाना याव पुलिस गाड़ी अमगी मनाक्ति इम्प्रोवाइज एक्सप्लोसिव डिवाइस अम पोखाइखे न मफमदुदा पुलिस ऑफिसर्स न हाइखि पुलिस गाड़ी अदु मांग ताकि सीनियर पुलिस ऑफिसर अमा यावना पुलिसमैन सिंग सिखि अमस मनाक्ता सतपा अतै अहुम सोखि बम पोखाइखरबा मतुंग पुलिस न मफम मदु कोइशिलगा थमखि अमसुम कल्प्रिट सिंग फानबा अकोइबद लेबा मफम सिंग थी हुंबगी थबक सतखि हरि एटी अदुगी मतान हाउसिंग पावर ग्रुप अमतन क्लेम तौक्तरी एटी अदुगी मतान केपी की गवर्नर फाइनेंस करीम कुंदी नाखि टूरिस्ट सिंग ना लेबास की पुनिंग सोनथन मंगमलोय लेबास न टूरिज्म की मयुक्त मखातना लंथेंगनगनी असम कांग्रेस वर्कर सिंह फुनखरी असम प्रदेश कांग्रेस कमिटी APCC की प्रेसिडेंट गौरव गोगोई की खोंसत की मंगोइनना ngarang मरिगांव कांग्रेस पार्टी की मिफम पांगथोकपद उंखटनरक्तुन वर्कर सिंह की मरक्त खुथानरक्पदगी मरिगांव की डिस्ट्रिक्ट कांग्रेस एडमिनिस्ट्रेटिव जनरल सेक्रेटरी इजाज हुसैन साथी ने सोखरे हरि एजेंसी की पाउन फोंदोरक्पद कांग्रेस पार्टी की मिफम मरिगांव स्कूल की ग्राउंड सिंखिबने मिफम असिदा तोवान तोवानबा मफम क्यादि की लुसिंगबसिंगना कांग्रेस पार्टी द नौना यावना थौरांग तौखि अदुबो कांग्रेस वर्कर खरना लाहौरी का कॉन्स्टिट्यूंसी की डॉक्टर फरीदुल हुसल को कांग्रेस की टिकेट तानरी मिसा अमगी बैनर अमसुंग पोस्टर सिंग मिफम पांगथोकफम द थेसलकपदगी उंखटनाबगी थौदोक थोलखिबने हरि डॉक्टर फरीदुल हुसैन की पोस्टर सिंग थेसलकपा अदुदा हौजी MLA ओरिबा कांग्रेस की डॉक्टर आसिफ नजर अकन ममोन यनिंगदब फोंदोक्तुना माकी पार्टी वर्कर सिंग द लौथोकनबा यथंग पीबदा एडमिनिस्ट्रेटिव जनरल सेक्रेटरी इजाज हुसैन पोस्टर सिंग दु लौथोक यारो हैदुना थिंगबदगी वर्कर सिंग की मरक्ता खुद थोकनरखिबन हैनसु पाउस मखातारी थाउदो असिग मरी लेदना पुलिस न FIR अमा रजिस्टर तौखरे हाइरेनसु पाउस मखाताना फोंदोरखली अतोपा सोशल मीडिया संदोरकपदा UKNA यूनाइटेड कुकी नेशनल आर्मी थादोरकपा ओरोल अमदा तांग तरागनिथु थाम इंग्लिसिंग अनिगा कुनगा तरुक ngarang थादोरकपा सिरोनी हाइरिबा सिरोल सिदा तेंतकना पल्लिबना UKNA न लाखलिबा जनवरी की तांग तरागा मरीदा पब्लिक रैली अमा सिनगदरी हाइरिबा रैली असिदा सरुक यादबसिंगदा लाख मंगा फाइन थियनगने हेबा वाफम पल्ली हाइरि